Russiana Aroibi Thakta lan Tourakle Aduga Makhoina Ukraine da lan gi Maral Sirakli Zelensky Ukraine gi President Volodymyr Zelensky na haikre madudi Russiana Ukraine gi mathakta landarakli basi yamna pangdabagi thawong ne Makhoina Ukraine gi mathakta akanba mawongda lan satharaklaga masigi Maral da Ukraine da siri makhoi gi wafam asi malem gi leiriba miyoi amatana yabasu ngamloi tasengnamak Russian lan mising asi hingsaba olaklawani haina Zelensky na phongdorokle President Zelensky na mahaki jati da phongdokpa warol amada Russia na full scale da aikhoi gi mathakta lan tasilakle aduga aikhoi bu lan asigi Maral su sisilakli haikhe Zelensky na mahaki Twitter da thagatpa warol amada kip sahar ase ningtamba city amane mafam asibu landa sinduna Makhoina lauksinaba honaba haibasimak Russia gi yamna pangdaba amade miki thigi thawongne mi yamna leijadaba mafam asida Russia gi lan misinga ariba thongna puthokuna landa salagliba ase makhoi gi Maral yajagadaba ne makhoi masamak hingsaba amagi saktam lawrakle haibase khangjagadaba ni haikhe Zelensky na makhata na Britain amasung Australia gi lusingba sing kipta laktuna lan amang takhalaba mafam sing asibu yangsinbirambagi damak thagatpa phongdokpaga loinana lan gi saitheng phanglaba laibak asida makhal kaya gi tengbang pibibagi thagatpa phongdorokle Australia gi Chancellor Karl Nehammer na mahaki yangsin khongchat aduga mari lainana phongdoklambada European Union na makhata na Russia gi mathakta ahenba sanction thamlaklagani haina thajai adubu mahaki laibak kanthoknabagi damak mahaki laibak ki opposition party singna Russia dagi purakpa gas khudingmak athingba thamkhre haikhe British Prime Minister Boris Johnson na Ukraine da laktuna yangsillabaga loinana dollar million samaga kunthra mateng pangbaga loinana high grade military equipment singsu mateng panglamkhe Makata na Johnson na Ukraine gi economic support soidana tawgani haibagi thajaba pirambaga loinana ahenba dollar million samnga gi senpham World Bank dagi Ukraine da pinanaba ayaba su piramkhe masi tharaga punna Britain na loan oina piba senpham ase dollar billion ama yaukhre hauzik Russia Ukraine gi lanpham ase laibak asigi nongpok thangba sarukta hongkhre Russia gi lan mising Putin laingak na awang thangba sarukta puthokre loinana lan mising aduna Ukraine gi Donbas region da midyeng thamduna landana ba thorang tawre maram aduna awang thangba sarukta leiba Ukraine gi miyoi lising kaya nongpok thangba Ukraine gi mafam singda lan thokjringai gi mangoinana honglakna ba sem saba hongnakhre haina President Zelensky na makhata na phongdorokle kip manakta haksang lising amaga chani phangle Ukraine haukiba thada Russia na khudum challingai matam manungda miyot minai chathakiba kip lamdam da haksang lising amaga chani hena phangle haina Ukraine ngarang phongdokkhre maraksida laibak asigi nongpok thangba da chatharakpa yaba Russia gi paktaknaba attack amagi mangoinana miyamna khudongthiba mayoknanaba natraga chenaba honare lanfam da mai pakpa watpadagi Russia gi army na misam singi mathakta lan makha chathari haina regional governor Oleg Sinegobov na telegram da haikhe miyoi lak tara laiba chauba industrial city Dnipro da Russia gi missile mayam na mafam dugi airport adu mangtak ngai chang yong na thugai khre amasung miyoi kaya marum sokre haina mafam dugi authority na haikhe February 13 da lan haukiba matung dagi Ukraine da haujik phawba da micham lising amaga chatret marfu draga humdoi sikre lising aniga chamri kuntraga mapan sokle haina ngarang United Nations na phongdokre Slovakia na Ukraine da pikiba makhoi gi air defense system sing thugai khre haiba wafam reject tawkhre Slovakia gi S-300 air defense missile system sing Ukraine da honkiba du Russian forces na thugai khre haina pau thorakraba matungda Slovakia na madu aranwane system amata kaide haina phongdokkhre aikhoi gi S-300 system kaide masina taba atai claim amata chumba natte haina Slovakia gi Prime Minister Aduga Hezarge spokeswoman Luvika Janikova na thadokiba warol amada haikhe ngarang angan bada Russian military na Ukraine gi kharom da leiba Dnipro city da nongsup laibak na piba air defense missile system sing thugai khre haina phongdokhe Europe ki laibak amadagi Ukraine air defense system phangki haina Russian authority na phongdokhe adubu makhoina laibak adugi maming di pankhide Ukraine yamna sanba range ki air defense system sing yauna ahenba khulai pibi na ba nongsup laibak sing da kanna haijabadagi mamang sayolda Slovakia na makhoi gi Soviet matamgi design oiba adubu mathaudi ningthina tawriba S-300 air defense system sing Ukraine da pikhi haire mamang da Russian Defense Ministry gi spokesman Major General Igor Konasenkov na Ukraine gi Dnipro city gi akoiba da Russian forces na
cruise missile sing launch tawduna S-300 missile defense system mari thugaikre haina phongdokhe attack aduda Ukraine gi lanmi kunmanga su hatkhi haina kona sengkop na haikhe Zelensky na South Korea da khulai pibi na ba haijakre Russia na landari ba se thengnaba ngamna bagi damak South Korea na Ukraine gi mafam da military equipment singge mateng pibi yu haina ngarang Ukraine gi President Volodymyr Zelensky na haijakre South Korean lawmaker singgi mafam da video link ki khuthang da wangang bada Zelensky na wafam si haijakhi bane Russia ga lan thengnaba ngamna bagi damak Ukraine na plane amasung teng yauna military gi makhal makha kaya gi technology darkar oi haina Zelensky na haikhe Republic of Korea na Ukraine bu mateng pangbiba ngamgane Russia gi jahaz amasung missile sing thingba ngamgadaba military equipment kaya South Korea gi mafam da leiri haina mahak na haikhe South Korea na ngasi phawboda mateng kaya pangbiba adugi damak Zelensky na thagatpa phongdokhe adubu Ukraine na lan mai paktuna hingongda bagi damak makha tana mateng kaya darkar oiri haina mahak na haikhe aikhoina Russia gi mayokta lepkhatpada Republic of Korea na mateng pangbirabade aihakna yamna tawbimal khangba utchagane Ukraine na hairiba makhalgi khulai sing ase phanglabade maduna micham singi punsi kanbada natana Ukraine busu kanba aduga atopa laibak singdasu Russia na attack tawrakpa yaba adudagi kalhauba ngamgani haina Zelensky na haikhe South Korean lawmaker singi mafam da Zelensky na minute 10 ga manga rom wangang khe maduda Ukraine gi hausik oiriba phibam amasung Russian forces na langwai chalaga lairiba Mariupol city da mi lising kaya siramba yabagi akibasu phongdokhe Russia na mi sibagi thokdok thokpada karimata na chungdei international banking system dagi Russia bu thadat pa yauna prithvi gi laibak sing na amata oina punsindriba makhai Russia na kaidongnung da halloi haina Zelensky na haikhe laibak khudingmak maning makha tambagi hak lai sahar khudingmak ingthana lainabagi hak lai mi khudingmak landa sidana bagi hak lai aikhoina lan soknariba se masigi damakta nei mahaki paujel adu loisindringai da Zelensky na Mariupol city da journalist amana namlakpa atenba video ama lawmaker singda yenghankhe video adu da Mariupol city mangtakpa masung ahal singna kappa angang siba masung achauba mangphamda hakchang kaya langthokpagi saktam sing yaukhe lambi loigadaba yamna watle Russia na Ukraine khaktama khudum chansilaga thamnaba thorang taude Ukraine gi matungda Russia na atai laibak singdasu soidana attack tawrakani haina Zelensky na haikhe Zelensky na lan gi khulai pibi na ba haizariba se pungkhara gi mamangda South Korean Defense Ministry na South Korea gi security phibam yengduna amasung South Korean military gi sem sabada ithil pirakpa yaba maramna Ukraine da mi siba yaba khulai de piroi haina amukhatna phongdokhraba matungda nei South Korea na Ukraine gi mafam da mi siroi da polam sing gi mateng pangliwa se 1 billion US dollar chanipan ga mari romge changne masida bulletproof helmet blanket amasung hidak langthak sing yaude Aroibi da tabiriba pumnamakpu thagatjare